ngasi numida waram phongkhiba tungan manipuri sifongsingdagi amasung thokhiba thawdo wathokingdagi maruibi ipausing myamna thamjage hanbada kanglaipak ki maira news tagi lokhasaraga amzu gi member ahom IJU gi NEC gi member oina khalakle manipur paumi singi puari da ahanba thawdokni samjai ngarangdagi sadasar ki moloyam raipur state gi minister Bopes Bagel na athoba mithunglen oiduna hawdokhiba numit nini gi oiba Indians Journalist Unions IJU gi tararak suba mifam gi ngasi nini sanba madi aroiba numit ki mifam da All Manipur Working Journalist Unions Arms gi General Secretary Khoirapum Nauba madi member Kongrelapam Sarosh Kumar Sharma bu IJU gi National Executive Council NEC gi member oina khankhiba loinana IJU gi hana treasurer oina thawpudun lakliba asem baktabu treasurer oina amuk hana khale IJU gi nawna president oina khalaba githat pathakna thawramapu oiduna pangthukiba mifamda office bearer singamadi NEC member sing khankibani NEC na thawpugutaba matam si sahi ahumni ngasi khalaba NEC gi matam English ngani ga kunga manga da loigani IJU gi mifam asida amzu gi president wangkhemcha samjaina lusingba miyoi mangana sawa timamana sarugyari Timasida Amzugi Mihut Oina General Secretary Case Nauba Asem Bhaktamadi Brojendra Ningombam Amasum Manipur Hill Journalist Union gi Hanigi President Oiramba IJU gi Central Returning Officer Oiriba Ramkung Pamayauri Manipur gi IJU gi NEC gi member ahum khalakpada Amzugi President Wangkhemcha Samjaina Nungaiba Phongdokladuna Manipur gi Paumi singi Puari da ahanba thawdokni haina singthaki loinana IJU na Amzuna Paumi Singi Hakanaba Madi, Yefana Bohonariba Kiabu Sakang Biduna, Manipurigi Paumi Ahumbu NEC gi member Wina can be Rakani Hanesu Tagat Pondurakli. Makasa Tarapoina Topapomana, Mio Manga, Drakakonan Fare, Bisnupur District Police Commando Amari Taragataruk Sub Assam Rifles ki Apun Bakang Buamana, Bisnupur District Langpok Kulmanakta Freaking Amasum Seking Satabada Mio Hum, Brown Sugar Kizi Manga Henba Konan Fare. Police ki paun hai lengana sangsiliba war on draki saru amoina Bisnupur District Police ki senior ASPN Heroizet ki miyeng makhada ngasi ayuk pung taraga mathoi Bisnupur Commando ki OCY Shakti Sena Lusing Commando madi taraga taruk suba AR gi apun makang bu amana langpok khulgi sanabung mayar asat awok sing sek tawbi gi thabak sataki maduda kagyai langpok romda nambol singmang tamna lakpa merun masugi Maruti Alto car registration number WB66J0924 namduna sektoki maduda driver gi sit maning da brown sugar oigani singnaba polam sing yaurambadagi fogathibani pharaba miwei sing adudi Thobal district ki Lilong Tairen makhongdagi MD Khulaibam Amir Khan chai 38 apokpa lekhidraba MD Helaluddin Lilong Singkha makhadagi MD Songamayum Nasiruddin say kungataruk apokpa MD Maniruddin amadi Lilong Usoi pukpidigi MD Khulakpam Tenden say kun apokpa MD Salaudin kawi makoina haidorakpagi matungina makoi singasi drug puthok pusin tawba miyoi sing loinana makoina purakliba polam sing adu yangang pokpida leiba James kobo miyoi amadigi nambol yonana ba purakpani haiba khangmangamle phagalaba polam sing adu kg 5.127 rom yoigani Faraba miyoi sing adu polam sing adu ko konana makhataba ain gi thabak sing lokhonaba Nambol Police Station sinakre hari Amoramda Assam Rifles Sajik Tampak Battalions Kangbuno Sumiyani Heroin number 4 kg 2.5 amasum Kani kg Mariga Konana Sandal District ki Lebanon Kulmanak gi forkre Pagalaba Polam Singadu Sarakna Malemi Kaithil Lupa Crore Manga Henbigi Mamal Oigani Hairinesu Pausna Fungdurakli Makasa Tarak Poina Topapa Omana Zeribam the Su Isingi Awab Mayunari Zeribam District Su Miam Isingi Awab Sauna Mayunare Zeribam District Si Singi Saruna Angam Boybana Taknabi Isingi the Miamna Awaba Sauna Mayunari Zeribam the Lariba PSED Department Panakana Honarabasu Hillgard Gram Panchayat ki manung da leiba Singkoi Bungkun Babu Kulasi the Prime Minister Jaljivan Mission ki makhara kumja English ngani ga kundagi miyamna isingi awaba mayunari basi kokhananabagi pandam da sabau khibane adabu water reservoir si sahi om phajilaglaba sunga si fawa lusinduna leiri masimongna maram oiduna khulasi du leiriba miyamna ising phangdabi awaba mayunari maram aduna hairiba lusinduna leiriba water supply scheme si athuba matamda lusinduna khunja sing ising phangananaba mari leinaba singna honabiu haina khul aduda leiriba khunja bi singom ning singhana ngasi jiribam da leiba paumi kangbu amana khul asida hakthengna satuna yengsulubada ingsulba matamda phongdokhibene haidi
Maka sathrak poina to papawmana Disability Act 2016 gi kanabasing mapung fana phongan mangamdri State Platform of Disabled People's Organization SPDPO All Tribal Disabled Union Manipur amadi Equitable Catalyst Society ECS na punna sinduna nomugyoba State Levels Disabled People's Organization Consultations Program ngasi Manipur Press Cup pangtokre Society activist Dr. Kiran Yandre yauna tungan masak naiba mi kyana sarugya kiwa thawra maduda SPDPO Manipur gi President MD Yunus Khan hai lenga ki mekedi gi haksang phibam manadraba miyoi singe fa thorang kya phangpham lairaba su ngasi phawb mapung phana phangan mangamdri makhoi su misa miyamga sapmanna hingbi gi hak lairibani makhoi singidamak lairiba Right of Person with Disability Act 2016 da yauriba masak sing mapung phana phangan biu loinana lenga amadi mari leinaba loisangna haksang e mimanadraba miyoi sing asigi khanbiduna thamoi singna thabak tawbiu haikhenasu pausida phungdorakli Makasa tharak poina to papawmana North AOC gi akoibedagi nisa saba miyoi kuntraga mari fare Manipur lengakna Manipur leimai digi mayai kaba chinjak marupongna mutanaba pandam thamduna War on Drug campaign satharingai sairakta Security kungna tariba North AOC gi maphamsingda ayuk nungthil naidana lambi gi nakalda phongna number 4 kapa drug sing yonbagi thabak sing leptana sathaba asat awok tawba miyoi singna uba phangli hairiba thawong si state lengana sangsilibu War on Drug campaign sauna singna bani haina lawba yai Amaramda All Manipur United Clubs Organization Amuko gi miyeng makhada CM ki anti-drug campaigns Bisnupur gi thawmi sing ngarang North AOC gi akoi bida satakhiba nisa thingbagi drive sing mayai kaba nisa sejinaba miyoi kuntraga mari amadi makhoina sejinarama nisa gi polam sing fokat pangam khradi anti-drug campaign Bisnupur gi wing commander athauba Elias Roman phongdorakpagi matungina North AOC da tungan mafam singdagi lakpa inkhalagniba nahasing mafam asida maning tamna nisa safam oiri eduga nahasing asina makhoi gi kem sing hangduna maning tamna athingba yauduna mayai ka nisa sing sari masida lenga asigi mari leinaba authority singna yengsin pam thu yaiki magna makhatana hai drive aduda North AOC dagi mayai ka nisa sarambadagi faraba mayai sing adu rehabilitation center singda thamnana ba sem sari hai renasu pausna pali Makasa tharak poina to papawmana Road Safety Week kamari leinana painting competition pangtokre National Road Safety Week kamari leinana Traffic Control Police Wing Manipur sinduna pangtokiba painting and slogans writing competition makok mathang taraba mahairoi sing manama tumian tokre Manipur gi tungan ba khuldagi sarug yaduna pangtokiba painting competition amadi slogan writing competition adugi makok mathang taraba mahairoi sing aduda Traffic Control Police Wing Manipur gi SP Yungpam Kasar Additional SP Thomas Thoksom A Devananda amadi DSP Binoina Certificate amadi memento na singba yentoki Thoramaduga mari leinana SP Yungpam Kasar na haikibida lamdam asida traffic control awareness ki tangai fadabalai traffic police ki mathau ningthina pangthoknaba honabada miyam gi asobo thaudang lai loinana lainga sigi miyeng makhada traffic management system da matam gu sunaba thausul paikhatnana basu kana hotnari haina su makna makha takhi Makasa tharak poina pawnil khol pausi dige to pamaru eba paukrana reserve forest area da nauna yumna singba sajulakpi gi thabak thadopiu TUC Imphal West District ki manungsana lairiba langwal amasum masigi akoibda lairiba reserve forest area da nauna lakpa miyoi sing nauna yumna singba sajulakpa amasum matam kuina digi lairaklabani haina claim tawrakpi gi thabak thadokpiu haina thangmaiban United Club TUC gi President L Pratapna ima khontok hanbi sanglena pangthokpa pawmi sing unabada phongtokre TUC gi yamlaba thawmi sing yauna pangtokiba pawmi sing unaba adu mahangna makhatana hai mafam asigi reserve forest area da lam yonthok yonchin tawbagi khudam laire asigumba phibam asida laingak nasu kanglup furup ki khenaba thamdana atubada miyeng sangbiu laingak ki amadi forest department gi miyoi sing law gi matungina reserve forest area kanana bo honarakpada Athingba Pirakle yaroi makhatana laingak na paikhalakpa thabakta ayet apan piraklabadi laingak ta mating pangnabagi damak thangmaiban United Club nasu leptuna lai haiki Makasa tharak poina kangla pawdige to pamaruiba pawkrana mo Oripok ta water tanker na thomana miyoy ama sire irilbungda miyoy amagi asibak sang taramle ngase tungan mafam na thokiba thawdok amada gari na thomba yawna miyoy ni sire thawdok singa sigi matang na police tagi phangma pawna hai ngase ayuk pung 9 makhairam tabad Imphal Police Station gi manungsanba Oripok Kangsup Road ki
Shakhi Devi School Mapada Ising Purakpa Tanker Gari Amana Thombadagi Lambi Lanthokna Bohonaramba Miuema Lakidre Gari Thombada Lakidraba Miuedugi Mami RK Brojen Singa Se Humfugamari Apopo Lakidraba Gopendro Kawi Oripok Yamim Lakaidagini Ma Gari Duna Mafamadumak to the Kudak Lakidabani Taudo the scenery by water tanker Dugi number MN03T0921 Taudoshi Lakidraba Brozena Makona Surok Lantokna Bohona Vada Iroishimba Maikay Room the Gilapa Ising Purakpa tanker Sina Tomba the Gimak Mafamadumak to the Lakidabani Taudo the scenery with driver Amadi Gari Police na Pabagolo in a Taudo Shimatanga Kias Malaka Cradi Amaramda Nasiayuk Pung Mangarum Tabada Impal Iski Irilbung Poliski Manungsanba Kaikubi Hopata Miuemagi Ashibak Sang Tadun Leramle Miuedu Masak Maming Kamangamdri Lakidraba Miuedu Sahi Kuntragani Palomgi Rengwagani Dark Blue Masugi Tisharama Lili Kaki Masugi Kongra Masili Makonda Angobaga Angang Bagana Langba Moza Matungi Masada Aso Apa Lerambegi Dakpam Amata Tinakiti Mak Matokaram Shiram Libano Hiva Sapsana Kamangamdri Adumapu Mahag Overdose Oibidi Shibu Ramgani Haina Tazanari Ashibak Sang Leramle Habiki Pautaba the Irilbung Police Amadi Forensic Expert Team Laktuna Yangsilaba Matung Masuk Maming Kangdong Nabigidamak Zenimski Mokta Postmortem Gidamak Tamkres Wadi Makasa Tarak Poina to Papamana Airtel 5G Unlimited Data Fangan Baukre Bharati Airtel na unlimited 5G data ngasidagi customer singa phangan mangam khreidi Bharati Airtel gi company asigi maikei thamlakli buwapamdi Airtel gi postpaid amadi prepaid customer singa 5G plus asigi data plan saniga kuntraga mapanasina ikom na data sijina bangam lagani Airtel 5G plus asi India gi city saniga humdra da mathau tawri loinana mathang sahi English ngani gi kunga mari gi Mars levas gi rural area da Airtel 5G plus phangalagani henesu company asina lakthorakli amarumdana Reserve Forest area da nauna khundara kamiyoi singna lam yonbi gi thabak sathare Pratap Thangmaiban United Club ki President L Pratap na haikre Impal West District ki manungsana Reserve Forest area Langwal amadi masigi akoibida lairiba mafam singda nauna lakpa miyoi singna yum sajilakpa amadi matam kuinadigi lairakpani haina claim tawduna yonbigi thabak satharakpagi pau phangle masida lengana akanba miyeng sangbiyu wafam asing ngasi Thangmaiban ima Kuntohanbi Sanglena Pangtopa Pog Mipamada Pratamna Fundokibani, Magna Makataraduna, Reserve Forest area power the Lam Yontopigi Kudam Lerapa Matam Sita Pali Velang and Atubram Yang Sangview, Tangwaiban United Club Kimekadisu, Mating Pangane Madi, Forest Department Madi Lenga Kimioishina, Logi Matunina, Reserve Forest Kanana Bohonarakuda, Athingba Pirakle. Makatana Lengana Pekalakada, Athingba Pirakpashinda, Tangmaiban United Club na Lengakidamak, Leptuna Lagan Heki, Paumisinga Unakiba Duda. TUC Yamlaba members into Sarugyaken su Pauks na Fundurakli. Makasa Trakpoina Topa Paukrana, Tharoi Lok heibokchingda lamta thangja awai akhumgi heitha lekha pothabagi thorom pangthokpada Athingba Pirakle. Asiguma phibam asi yauraba phawa mitay amadi sanamai laining satpasing tumina yengduna laifam thoktre. LSTV Tharoi Lok heibokchingda lamta thangja awai akhumgi heitha lekha pothabagi thorom pangthokpada phurup amana Athingba Pirakle haidi. Lining Thau Sanamai Temple Board ki Maiberel Maisnam Ibo Wat Luwang na Thadorakpa Sirul amana hai ngasi lamta gi kunga taruk ni pan ba thangja numit asida lai ge haktaktagi pangthok tuna lakpa lamta thangja gi awai athumgi haitha potha gi tharam Sanamai Temple na sinduna Tharoi Lok heibokchingda pangthoki tharam asi malem goiba poram amani taibang miyoiba khudingmapu yaifana ba tauba thawasi sai khudingi pangthokpa thoramni Sanamai Temple Board ki maibi pena amadi leisangi maruiba miyoi kya su yauki laibak thibidi matam kuinagi mamangdagi sana sinnana leminaraklaba mafamduda khundariba tampaki atopa phurup amagi miyoi khrana sangsilalaga thauramdu tawduna ba akanba wa haiba madi khuthagi tarakhi asigumba yamna laibak macha tadaba thawong adugi damakta laithau tawbagi video photo na singmusing muthat hankibagi damak Sanamai Temple Board na kan yaningduba phungdurakli Asiguma phibam asi yaurabada Sanamai laining satpamadi mitai phurumna tumina yengduna laifam thoktre mathangi lamta thangji awai akhum tokpomoina thambinaba mari lainaba singlesu ningsingjari mafam asida natana sengai haina khangnaba mafamdusu sangba yahandrabani makhatana ungkhanaba thoktringaida wakhal tawminaba mathau tai haina serol asinasu makhatana phungdorakli atoba pawmana lambida amoda kai langthoklamba thengnarabadi logi action lokhalagani additional SP
Khabai soidagina sajua phawbagi lambigi nagyeta mafam sadana langthoklamba amot akaisi ngasi Babina Oncology Hospital Khabai soigi staff mitai lipun gi thaumi Imphal East Police Station amasum tare subo MR gi personal singna sit sengkre hari yum amadi dukan gi fathaudi amot akai sing mafam sadana langthabagi hainabi si lambi asita sound uba phangli haina Babina Group of Hospital gi Managing Director Dr. Thangja Davalina Nungnang phungdokre lamtu sengba du da saruk yaraduna thangjam dabali na yumgi amot akai singi yumgi amot akai degi hendoktuna sangayon ba dukan singdagi langtharamba arem akhak singna pumtharaktuna lambi asida satliba asat awok singda sauna kodong sada ba mayuk na hali nongmo gi phata haudi thadaramba sina akoibegi phibam da sauna sokchilakliba asidagi kanmangamna ba ngasigi khongthang asi lokhatani akoibigi phibambu lunana thamada ekoi khudingma ki thaudang sangi haiba wakhalonda maphamasida makhatan amora kai langthokpa lepina ba magna miyamda apil tarakli nakala maromda ngasigi lamtu sengbadu da saruk yakhiba Imphal East Police ki additional SPLO Pramesna khunayama lunana thamsi hairabadi isai sagi yumdagi han haugadabana khi miyamna amot akai mafam sana langthokpagi hainabi thamdraga laingak ta tainabana akoibigi phibam phagalakadaba laiti laikai amadi khulak singda amot akai khonggot palakliba base collector singda thagi senpam kharakhak piraga amot akai sing puan khina bu wakhalon senminasi apikpa senpam kharakhak kidamak miyamna satnariba lambi gi nagetta phata haudi langthokpagi hainabi thamloi saiki loinana makhatana lambi sigi paringda amot akai langthoklamba thengnarabadi miyoy edu gi mathakta loge sabsabe action lokhat kin hainasu mangna phongdokhi amaromdana popi tharamba nepali fruki miyoy ma phare Senapati District Administration nama District Police na District asidagi popi maru fangna muthanaba paikhalakpa thabaki manungsana District asigi ngatan village ki area da popi thanamba Nepali fruki miyoy ma pharaba miyoy dudi Kangpokpi District ki Santolabari village tagi housingna ngatan da leiba Santos Kami Sai Kuntra Apokpa Rajen Kamini Mangna popi thariba farm adudagi Senapati District Administration amadi Senapati Police Station ki apunbati mamana fagat pangamkhibani Senapati District Administration, Senapati Police Forest Department amadi Revenue Department gi staff singna nong marakta sakhiba popi yanba popi survey amadi popi tharamba miyoy sing fogat pagi khongsat aduna ahan boina district asigi ngatan village ta thungki timaduna hek thungmaga santosna popi thariba farm adu sakhi loinana mafam aduda lam ekar amarum sawbu mafam da tharamba popi sing yanat ki amadi santos mafam adudagi fogat khibani loinana timaduna mafam adugi Loktang sang khara su sang duna sek toraba matung makhatana district asigi Khomsong area da satuna drone sizinaduna survey tawbada area adugi mafam kya da popi tharamba mafam sing thengnaki adubu nongi phibam phatabana maram oiraga ngarang nauna thengnarakpa mafam sing adu yauna sangsinba yadabana popi sing adu yanthatpa ngamdana halaki nakala maromda police na pharaba Santos ki mathakta Senapati police na case ma lokhatuna popi thabagi thaba asi Makhatana kana yauribiki haibadu thizinba haukibaga loinana ngarang thengnarakpa popi yandana lehori mafam sing adu yanthatpegi thabak makhatana sathaki gen hanisu Senapati Police Station gi osina phungdorakli makasa tharak poina to papawmna mima nadraba miyuema phurubagi wakat lairiba irilbung PS ki second OC thabak tagi suspend tokre mima nadraba phurubagi wakat lairiba irilbung Police Station gi second OC TS Bungbung masagi matau ningtina tawdabagi maral thabak suspend tokre hiramasiga mari lainana ngasi Imphal East District ki SP KSH Sibakanta IPS na order am thoktuna mari lainaba singda khankhre SP ki order dugi matung ina irilbung PS ki SITS bungbung misconduct amadi masagi mathau khangna tawdabagi maral da maki mathakta disciplinary action lokhanabagi damak yengsinanaba thabak pekhale maramasina Assam Police Manuals Part 3 ki rule 66 ki makhara piriba sakti sizinaduna SITS bungbung bu khudaktagi thabaktagi suspend tawre hariba order si makhataba yathangama thoktriba phawba sanagani haidi order aduna makataraduna SITS bungbungna suspension na leiringai manungda mahaki headquarter asi Porompat reserve line da ogani loinana mahak Imphal East ki ASP ki ayaba yauduna hariba headquarter asi thadoktuna satpada su athingba leigani haidi panba yabadi suspend tawriba SITS bungbung yauna irilbung PS ki SI Hanip sa ani ki mathakta disabled singi loop singna mimanadraba miyema furakpagi maral sikhiba laikhrabani loinana makhoi ani ki mathakta laingana sabsabe action lokhat pinabasu taksinba laikhrabani hanisu pausna makhatarakli aduga hausi koina di myam paus matang sa lusinjarage masum myam puna anauba update ngaminasi